अहानबदा ngasigi moroiba pausingda Manipur miyamgi apamba aningbagi mayokta BJP Manipur Pradeshna kaidaunungda lairoi haina Chief Minister N Biren haikre. NSCN IMG cadre singna phone na nongmai pairga NPF ki mirepta vote pigadabani haina miyamda kihanbagi thabak chathare haina BJP Manipur Pradesh ki President Bhavananda na phone dokre. Chief Minister amana ngang bawasi lengak amagi wani haibasi kauba male haina veteran politician o join karim nakre. Thasigi tarama thoida pangthok kadawriba Lok Sabha gi ahan batangkak kidabak polling personnel singna magi mathau tawgadaba mafam singda thungnakre. Amadi Sagolban United pu Panjal 7 Soinoda Maithiba Piduna Neroka apps in a Humpomathoi Suba Sisimit Mapu Oikre. Kurumzari Times of Manipur Ginumidangi Pau meeting Tabiri Basingbu BIDYAPATI Mayang Lambamna Taram Okjari Hausik Pau Machak Haina Pizari Manipur miyamgi apamba aningbagi mayokta BJP Manipur Pradeshna kaidaunungda lairoi Manipurgi miyamna laukhiba honakhiba amadi wakhiba mayam adubu sakhangduna apikpa phurup singbu kananaba NRC ki khudong chaba phanghallagani haina miyamda thajaba pibasi miyamgi achauba honajamani haina Chief Minister N Biren phongdokre wafamasi ngasi kaisam patalaiba BJP Manipur Pradesh ki office da pangthokhiba paugi mifam amada phongdokhibani paugi mifam aduda BJP Manipur Pradesh ki President su oiriba Rajya Sabha ki MP KSS Bhavananda su saruk yakhi Chief Minister N Biren Taraduna Bharata BJP ki sarkar amuk halakani haibasi lengdraba wafamni handak pangthokadawriba Lok Sabha mikhal asida party asna phongba manifesto da tongan ma wafam kaya mayek sengna palli masigi manungda Bharat ki awang nongpok lamdam yauna Bharat ki manungda leiba masing yamjadaba phurupsing asi kanjanana ba haiduna Assamda Chatnakhiba National Register of Citizens NRC bu atopa state singda chatna hanana bu wafam ama mayak Sengna palakpa asimak yamna laibak phabani manifesto ki serial number taret mayak sengna yauri amaromda serial number taragani thoida CB bill gi matangda mayak sengna palli Manipur yauna North East ki miyamgi pukningi ihul khangbaga loinana sarangna riba adu koknanaba North East miyamgi linguistic cultural and social identity ngaktuna thamgani haina mayak sengna palli masimak North East ki miyamna laukhiba khelau adubu center gi luchingba singna lumna lawi haiba takpani pomnabak oiduna su BJP Manipur Pradesh ki maikaidagi thamjaningbadi state asigi miyamgi aningba apamba kaya adugi mayokta BJP Manipur Pradesh na kaidaunungda lairoi miyamga loinana chatminagani haikhi Aikoi ngasi tawjariba aikoi leiringaida praja miyamna pamba demand praja miyamgi oiba genuine oiba demand sing adugi mayokta Manipur BJP state unit na leiroi Manipur state BJP unit matam punamakta genuine oiba miyamgi issues gi galoina na chatkani aduga Manipur gi masing yamjadraba aikoi gi indigenous population sibu hiram amata da aikoi soktanaba masibu protect tonganaba aikoi angamba thakta aikoi honagani aduga protect tohungani haibasimasu ngasi president amadi aigi side gi miyam amangda ngasi media gi through the assurance pijadi madudi aikoi leiringaida karingma makhal amatagi akhoi gi indigenous population da sokpa yaba aikoi bu minority oiba yaba aikoi bu state sibu sonba yaba posak amata tohunjaroi haidana miyam dai appeal tawjari NSN IMna Kedar Singna Phongna Nongmai Parga NBF ki Merap Oiriba Dr. Lor Ho Mauda vote pigadabani haina Mayamda nam haduna kihanbagi thawong chathabagi damak Merap asibu disqualify tawbiyu haina BJP Manipur Pradesh na ngasi sip electoral officer Manipur da aiba chairwal ama pisin kre BJP Manipur Pradesh ki state President Su Oiriba Rajya Sabha ki MP KSS Bhavananda State Vice President M Asnik Kumar amadi State General Secretary Administration TS Satrabartana Khojek Piduna
थाखिबा चेरोल अदुना NSNIM की केडर सिंह चिंगनबा अमत लेतना फोंगन खुटलाई पाइना NPF के मेरप ओरिबा डॉक्टर लोहरो माउदा भोट पिगदबनी हाइना वोटर सिंहदा अकनबा वाफम थमली मॉडल कोड ऑफ कंडक्ट की वांगमदा थबक कया चथदुना लेरे माउ कारोंग तदुबी कामजोंग तमेंगलोंग नुंगबा तामई हाइरिबा मफम सिंहदा लेरिबा वोटर सिंहदा NPF के मेरपदा भोट पिगदबनी हाइबगी अकीबा पीरे हाइना प्रजा सिंहदा फोंगदोरपा वाफम सिंह पार्टी असिदा फंगले नियम चुमना पांथोकदबा मिखल असिदा वोटर सिंहदा अकीबा पोखनबा अमदी मिखल की कोड ऑफ कंडक्ट की वांगमदा थबक कया तौबगेदमक मेरप असिबु डिस्क्वालीफाई तौबियु हाइना CEO दा वाकत चे अदु पिसिनखिबनी वाकत चे असि पिसिनबगी मतंग स्टेट प्रेसिडेंट सु ओइरिबा राज्य सभा के MP KSS भवानंदन हाइखिबदा NPF के मेरप डॉक्टर लोहरो माउदा भोट पिगदबनी हाइबा वाफमदा खुटलाई पाइबा NSNIM की केडर सिंहना नोंगमई पाइदुना वोटर सिंहदा अकी अखंग पोखनबगी थवोंग असि BJP मणिपुर प्रदेश न कंडेम तौई हिरमसिदा CEO दा मेरप असिबो डिस्क्वालीफाई तौबिनबा सेरोल पिसिलगनी मियामना मिखल असिदा फ्री एंड फेयर ओइना पांगथोकपदा मतेंग पांगबियु अमदी इसागी अपांबा मेरपता भोट थादबियु हाइखी नोंगई पायरगा फ्रीली रोम तौरे हाइबगी कंप्लेन से अखोई ताजब फंगे अदुना मसी कंप्लेन से अखोई हजिक अखोई टीम अमा चचरगा चीफ इलेक्टोरल ऑफिसर दा अखोई मसी की कंप्लेन अमा खोजि थांग चचदोरी अखोइना मसी अखोई NPF की कैंडिडेट ओइरिबसे डिस्क्वालीफाई तौबियु न अखोई साइड तगी अखोई हजिक एप्लीकेशन अमा पिसिन बचचदोरी अदुना सुगुम्बा अखोई की इलेक्शन से फ्री एंड फेयर ओइदनबगी मोंगदा अदगी अकी अखंग नोंगई पायरगा चतना किहन खोलन तौबसीगी मायोक्ता अखोई पार्टी ने याम कन्ना कंडेम तौबगा लोइनेना सुगुम्बसी तौबिगनु हाइबगी अपील से प्रजा मयामदसु तौजरी अदुगा कोई मदुगा लोइनेना अखोई ऑफिशियल मयामदसु अखोई इलेक्शन की दमकता ताबीरिबा ऑफिसर मयामदसु अखोइना पार्टी की साइडगी मसी अपील तौजरी लेबाक सिक चीफ मिनिस्टर अमना ओइदबा ngang पंहाई हाइजन बसी यामना लाइबक थीबनी चीफ मिनिस्टर अमना ngang वा सि लेंगाक अमगी वानी हाइबसी काउबा माले हाइना वेटरन पॉलिटिशियन ओ जोइन फोंगदोख्रे वाफम असि ngasi ककवादा लेबा महाकी युमदा पांगथोखिबा पाउगी मिफम अमदा फोंगदोखिबनी पाउगी मिफम अदुदा बॉडी बिल्डिंग द वर्ल्ड की ओइना तरेट लक वर्ल्ड चैंपियन ओइरकलबा आरामबम बोबी सुसर याखी ओ जोइन मखा तारदुना लेबाक अमगी लुचिंगबा अमना हाइखिबा वा हाइबसी लेबाक की वानी हाइबा काउबा माले चीफ मिनिस्टर ना मसक नाइबा सानरोय अमा उनबा चटपदा मीडिया की खुथांग द लेबाक मियाम द आरामबम बोबी की मतंग द वाफम क्या फोंगदोखी चीफ मिनिस्टर न फोंगदोखी बो वाफम अदु दि यामना फै अदुबो हाइखि बो वाफम अदु ngasi फाउबा करिमता हाइदना लैबसी यामना लाइबक थीबनी मालेम की ओइना तरेट लक मिस्टर वर्ल्ड की टाइटल लौरक लबा अमदी मापन लक पांगथोखिबा चैंपियनशिप द टाइटल मापन लक लौरक लबा सानरोय अमगी पुकनिंग वाखल हंथानबा थवोंग अमा चथबसी यामना लाइबक थीबनी सानरोय असिबु इकाइबा पीबनी हाइखी Si Minister amagi statement pai hajan bai se it is quite unfortunate si pak tong de aruga mado miyam the pai hajan ba len na hajan ba khara fatab lon dar gi akoi gi pai hajan ba chinti ba gi thabak ne pai hajan ba gi thabak tu gi yam na mek la ba khudam amani akoi gi mi yokat na mi yokat pai do. It is a glaring example of a cap citizen amendment bill. Akwai mi yokata ba mi mayang yokata ma pani mi yokata da mari sawar ko dam dune. अमरोमदा पाउगी मिफम अदुदा सरक याखेबा मिस्टर वर्ल्ड आरामबम बोबी न हाइखेबदा ममांग सहिगी डिसेंबर द पांगथोखिबा वर्ल्ड चैंपियनशिप द मिस्टर वर्ल्ड की टाइटल लौरकपा मिकुप टू द स्टेट असगी चीफ मिनिस्टर एन बिरेन महाकपु तराम ओपगी थौरम अमा पांगथोकनबा होटनगनी अदुगा सरकार की माइकैदगी महाक चानगदबा थबक अमा पीनबा होटनगनी हाइबा वाफम थमलखिबनी वाफम मदु तापदा अइना तौजरिबा असिदा सरकार असिना मसक खंगबिरे हाइना खनखी खंगना चानब मियोय कियाना सरकार की फिरेप अदुगी मतंगदा थागलकप कयासु लेखी अदुबु चीफ मिनिस्टर न थमखिबु वाफम अदु ngasi फाउबा करिमता तौदना तुमिन लेख्रे लेबाक मियामदा लाउसु लाउथोकपिरे अदुगो वहाई अमतसु हाइदना लेखिबा असना थाजबा पुमनम मांखरे अमदी थवोंग असना मसादा नुंगाइतबा अमसु पोखले हाइखी
गवर्नमेंट सुमाइना कोई ऑनर तौरने है नंगी सुइटेबल जॉब पीगने है अवार्ड पीगने है नंगी फरे नुंगाइरेने ना अदुमाइना मयामना अइंगोंद कांग्रेट पिरक पाइदारे कांग्रेचुलेशन हाइदी पोती ताद्रिङाइदनिको अदा आइसु ओइ आइना हाइ ओ होइ माना लेबाकी कोई सेम अमन अदुमाइना हाइदोकी बायसे सोइदना तौरकनी हाइबिगी थाजबदो होइ मागी मतम खरा चिनबगी होय कोचिन चेनादना कंतरम बेदु माना ngang बै नोंगदि सोइन तौरकनीदा अदना नोंग तौजरक्सनी अना हाइ अदुगी थाजबदो दा ngasiबु था हुम मरी मरी डिसेंबर की तारिख 13 तकगिना ngasiबु ने कोइ नाइ नाइजरिस अदना मतमदुदा होजिपुक्ता अदुगी पोतो मागी गवर्नमेंट की साइड की कईगुंबा रिपोर्ट अमबु फंगदे अदुना सिना मरम ओइदना ngसाइगी गवर्नमेंट ना अइंगोंद तौबिरीबा केनोसे कोइगी ऑनर तौबिरीब्रा नत्रगी इकाइब पिबिरीब्रा आई तसेंगबदि आई मयांगी कमेंट से तौरकांद इकाइबम पोगलेब हाना सुंगाई हाइदोक्तना आई हानदगिसु गवर्नमेंट की साइड की फंगदना लाई अनुम फंगदना अनुम चचगी अदो मागी असुम असिगुमलब कमेंट अमा पिरकपदुदगी आई थाजब पुंग मांगख्रे हजिकति था असिगी तरा निपान पांगथोकदौरिबा तरा तरेत सुबा लोक सभा मिखलदा इनर मणिपुर पार्लियामेंट्री कंस्टिट्यूएंसी इंडियन नेशनल कांग्रेस की मेरेप ओइरिबा ओ नबकिशोर की नोमगी ओइबा पॉलिटिकल कॉन्फ्रेंस अमा ngasi अंड्रो ब्लॉक कांग्रेस कमिटी न सिंधुना आजाद हायर सेकेंडरी यारीपोक की प्लेग्राउंड पांगथोखरे सेल्फी लीडर ओइरिबा हानगी चीफ मिनिस्टर ओइ इबोबी एमपीसीसी की प्रेसिडेंट गायखांगम वांगखेम एससी की एमएलए के मेगाचंद्र लिलोंग एससी की एमएलए एक्स मिनिस्टर नसीर इनर मणिपुर पार्लियामेंट्री कंस्टिट्यूएंसी की मिखलदा आईएनसी की कैंडिडेट ओइरिबा ओ नबकिशोर अमदी अतै सकनाई रबा मियोय क्यान अथोइबे मिथुंग सिंह ओइना सरुक याखिबा थौरम अदुदा अंड्रो केंद्रदगे नौना कांग्रेस पार्टी दा यौरखरबा बीजेपी अंड्रो मंडल की थौपुबसिंग यावना मियोय कयाना तारामना ओखी थौरम अदुदा सेल्फी लीडर ओ इबोबेना बीजेपी ना पामलिबा असि अतोपा कंट्री सिंगदगी मसिंग यामलबा हिंदू सिंह पुसिलक्तुना इंडिया दा लेजरिबा मुस्लिम सिंहबु तपना तपना मांगहलखिबगा लोइनना खरा लेमहौरिबा सिंहबु हिंदू ओलहनबगी थौरांग पाइखलकदौरी मुस्लिम सिंगी लेजरिबा धर्म असिबु हिंदू ओलो हायरकलबदी लैबाक असि लोइरनी हाइबा वाफम कया अमसु फोंगदोखी बीजेपी ने पामिसनी मेजॉरिटी हिंदू से पुसलगा पाकिस्तान दगी अफगानिस्तान दगी बांग्लादेश दे पुसलगा हिंदू मयाम सिना हेक्ट इसिंग इसाउ दौन यामहलगा मुस्लिम मयाम सिंग से इंग्लिश ता हायरगन एक्सटिंग तौहे खिजिक तगी मांगहिबा खतंग लेहौबुने ए नोय मणिपुर इंडिया दा लेनो इंडिया सिटीजन वेनिंगदि हिंदू वोलो हाइद्रसु थबकना लाकदोइनिको हाइद्रसु थबकना लाकदोइनेबा अदुना नोय इमाय बेन सिंग करिगै मयाम सिंग से व्यवहार कायदे हाइबिनोबा मिगी इस्लाम धर्म की बुरखा उतना मागी चनबी कुरान शरीफ ते यावरिबा धर्म की चनबी मयाम सिबो हिंदू लैब याननमने कीना हिंदू वनबगी फिजेत चक्सा हिंदू की सिंदूर तैब खोपद तौगदमने हाइगलप तारदि लोइरनेबा लैपाकसिदि लोइरनेबा अदुगुम्बा बिलदु सौगतनबा हाइदना थागतखिबा श्री श्याम कुमार तारेबा मसाना जो हाइनी बिल से करिसु याउदिना आईएनसी के कैंडिडेट ओनब केसोरना सेंटर दे लेरिबा बीजेपी लेंगाकना लमदम असिबु ताथि तावैना तवी हाइबसि एखोइ खुदिंगमकना खंगनरबा वाफमनी मणिपुर दा लेरिबा मुस्लिम सिंगना बीजेपी बु साउदबा याउद्रे ओरकलिबा फिबम असिदा बीजेपी दा वोट पिरिबा सिंग अदु इसाने इसागे इखोंगदा थांगना यानसिनजबा हाइबदु तागनी हाइखी दाइसिबु ताथि तवैना तवी हाइबसिमदि एखोइ लोइना मयक सिंगबनि ngasi मणिपुर दा लेरिबा पागल इसिनाउ सिंगना बीजेपी बु साउदबा कना याउरि गियाबा मसिदा बीजेपी बु साउदरिबा मुस्लिम इसिनाउ सिंगो मखोइ बु वाखल खन्थबा ngamdrabra आइना आई क्वेश्चन अमतंग हंजनिंगी आइखोइ बु मिसक मिखाइ नाइबा बीजेपी बु आइखोइ मुस्लिम अमोइना आइखोइना करि दोबगी मखोइ दो वोट पीगदुरिबना हरिबा मसिदा पीरुब तारगदि आइखोइ इसाना इसादा इखोंग थांगना यानसिनबा हाइबा प्रमाण अदु सोइदना तारगदबनि
लाकदौरिबा लोक सभा मिखलगा मरी लेना CPI की मैनिफेस्टो ngasi पार्टी असिगा ऑफिस ता फोंख्रे थौरम अदुदा CPI मणिपुर स्टेट काउंसिल के स्टेट सेक्रेटरी एल सोटिन कुमार अमदी अतई सटमिनरिबा पार्टी सिंगी थौपुबा सिंग सरुक याखी ngasi फोंखिबा मैनिफेस्टो अदुदा मणिपुर के लाइफलाइन ओरिबा नेशनल हाईवे सिंग द प्रोटेक्शन फोर्स थमनबा होटनबा बीजेपी लेंगांगना चथरिबा सेंजा थुमजागे थबक सिंग लोक सभा दा पुथोकपा इनसिक्योर ओइरकलिबा मितै सिंगी इहुल चपचाना खंगलगा थौदांग लौबा तरेट सुबा पे पिनबा तक्सिनबा थबक फंगद्रिबा नाहासिंगदा एम्प्लॉयमेंट अलाउंस पिनबा होटनबा यावना मणिपुर की ओइना थम्बा एजेंडा कुनमरी अदुगा भारत पुंबगी ओइना एजेंडा कुनमंगा यावरी मैनिफेस्टो फोंबगी थौरम अदुगा मरी लेना एल सटिन कुमारना लोक सभा मिखलदा पार्टी असना इनर द मिरेप ओइना थादोकलिबा डॉक्टर नरना माई पाकलबदी लमदम अस्त सिक्योर ओइबा लेंगाक अमा लहेलगनी हाइखी being sakaliba sungba BJP na lead toba NDA government ase masina toba adumba left secular democratic forces singi ahomba awonba adumba sasonama soigana kendra da lakani madugi sasona do maduna ekoi miyam wasak sai ko saya sing se masi chap chana ekoi miyam na hakthingana adumba ekoi मियाम की सेवा तौबगी अदुम तंजादु फंगतारबदी हंदक पांगथोकदौरिबा लोक सभा मिखलगा मरी लेना सोशल मीडिया दा पॉलिटिकल पार्टी खरगी मिरेप सिंग डिस्क्वालीफाई तौगनी हारिबसी युमफम यावदबनी मिखल असगी स्क्रूटिनी लोइख्रे अमदी मिरेप ओइगदबा पुमनमक फाइनलाइज तौदुना लेरे मसिदा रिटर्निंग ऑफिसर अमदी इलेक्टोरल ऑफिसर सिंगना डिस्क्वालीफाई तौबगी शक्ति लेते हाइना चीफ इलेक्टोरल ऑफिसर पीके सिंहाना फोंदोख्रे ngasi lamphel patta leiba CEO ऑफिस दा पांगथोखिबा पावगी मिफम अमदा महकना मखा तारादुना पॉलिटिकल पार्टी खरदगी तोंगान तोंगान वाफम क्या पलदुना मिखल असिदा मेरेप डिस्क्वालीफाई तौनबा कंप्लेन क्या लाखी अदुमोइनमक कंप्लेन सिंग अदु रिटर्निंग ऑफिसर सिंग द खुसिनदुना डिस्पोज तौनबा खंगनख्रे मसिगी मतंगदा करिगुंबा एक्शन अमता लौबा लेखिदे हाइखी Forwarding of a representation should not be construed as our recommendation or anything. We had, if you recall, issued a appeal to the public also, and we had made an appeal to the media as well, that one should never forward these messages, without verifying. Just forwarding a covering letter, going by the subject and making a false campaign out of it, it should not be done. Tomorrow we go to polls. Let me clarify very clearly that these are routine things that we do. It's not that by forwarding we are proposing for an inquiry. It's a routine inquiry. The RO will go find out, he will consult the stakeholders, he will take feedback from the ground, and then he will get back to us. And before counting, he will say that yes, all complaints are disposed of, and we will go for counting. So let me put to rest this doubt that anybody may be having that we have proposed for any such action. There is no such action contemplated or pending. The elections are going on as usual in a very smooth manner. And we expect that tomorrow the polling will be done in a very free and fair manner, in a very peaceful manner. बीजेपी लेंगा की मथक्ता ngang वाफम क्या सोशल मीडिया दा थागतपगी मरांदा मणिपुर पुलिस ना फारबा मतुंग नेशनल सिक्योरिटी NSA पांडुना जेल दा थमलखिबा पौमी केशोर चंद्र वांगखेमचा ngasi nungthil pung mari taba matamda सेंट्रल सजीवा जेल दगी थादोरखरे केशोर चंद्र वांगखेमचा गी मथक्ता पानलंबा NSA अदु था असगी निपानदा मणिपुर की हाई कोर्ट ना ऑर्डर अमना कखरबा मतुंग लौखतफम थोकपा मथौ ताबा थबकसिंग लौखतलबा मतुंगदा महाक ngasi थादोरखिबनी महाकना जेलदगी थादोरकपा मतमदा महाकी लोइनबी उकिल SSUM गी थौमीसिंग पॉलिटिकल पार्टी अमा ओइरिबा प्रजागी लुचिंगबसिंग अमदी मियामना ताराम ओखी मिकुप अदुदा केशोर चानना महाकना ngasi जेलदगी थादोरकलिबा असे सिविल सोसाइटी ऑर्गेनाइजेशन सिंग अमदी महाकी लोइनबगी क्रेडिट नि हाइखी केशोर चंद्र वांगखेमचाना महाकना ngang वाफम सोशल मीडिया दा थादोरकपदगी ममांग चहीगी नवेंबर कुंदा अहानबो ओइने पुलिसना फारबा मतुंग बेलदा थादोखरबनी अदुमोइनमक महाकपु नवेंबर कुंतरुक्ता पुलिसना मसागी मयुमदगी अमुक हना फादोना जेलदा थमलबा मतुंगदा चही अदुगी डिसेंबर 12 दा NSA पांदुना जेलदा थमजिलखिबनी ngasi nungthil manipur press club ta पांथोखिबा पौमी सिंग उनबा अमदा महाकपु थादोरकपा हाइबसी अचुंबना माइ पाकले हाइबा ताकपनी महाकपु थादोकनबा होटनबदा मियामना लौखिबा थौदांग सिंगबु इकाई खुमनबु उतली हाइबा यावना वाफम कया फोंदोखि
constitution da yauraga leiraba freedom of speech and expression si namthana na honariba sugum fascist nature hatar authoritarian nature si masisu yade haibama khanghan bagi tangai phadaba leibra haibagi wakhalon du su engonda as a journalist amoina as a human right defender moina madu wakhalon leigibana maram moraga in the sumba frustration is right outburst ogibani threat leigani agi family na su constantly in jail leing da mokogi kahani kogi monitor tawraga leiba surveillance under surveillance leibagi du threat lei habisu yam toina haibi aina sidagi thokraga ju every step every agi movement si susung sodanam ki gamena ai yengsala leigani haiba khangi but unless aina kaigumba aran ba thabam tang tawdringa gi tawda taraga di madoi kai thuduna singninga leite mo hene yengjining ba yengsisnu tawning ma tawsnu ai dei champham thobudum chachagani threat to the madu muknara kanda madu ngamna mak chala kanda da koi gi legadaba ai right to phangbam thokpani na adoi thuduna kininga leiten lawe jail thamjin birakpani fortunately I 6 days police custody lerakanda release tare bail da adum pen da bana mo khoina ikai budu nang bana maram hoiraga mo ikai budu ikai biya de having mo da mo na ine se da palaga thamakhi but still I didn't lose my hope so I just keep on fighting especially because of my wife haibatara ngasi thorpangam jabani and still I in Manipuri people the haijaning is you know we need to keep on this fight so that we are afloat hai tare koina town lege hai taragadi koi masigi geno si leiba situation si khanga kana si fight back tawdragadi Manipur ge su am the pick ba masing yam jada fruit thing se look higani so we need to be aware of this adu ne phongduk chaningi bisi Makata ba pau pizadringi da break matang lobzari Advanced Coaching Institute Nagamapal Lamabam Laikai near Rims Road opposite Koirenge Auto Parking. Science stream the Council of Higher Secondary Education Manipur Loba class 12 ki parikha da 3rd position Yumnam Devjit 9th position Akoijam Badal Singh 9th position Konika Nomaitem 10th position Asem Koronganba 10th position Laistam Iboba Maitai 15th position Haubam Arvind Singh amadi 17th position da Sagolsem Biki Singh ne Arts stream da Aniswa position Takraba Takhil Sangbam Sunaya Devi 3rd position Yangkhom Gunchenba 4th position Texan James Singh 5th position Moirangthem Loya Ngamba 7th position SS Obed Kharam 8th position Takhilamam Ores Maitai separated boys and girls hostel No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Lagliba Lok Sabha Mikhalda Adomgi Mamal Naidraba Vote Manghanbiganu Afawa Mirep Khanbiraga Matam Chana Lakpi Raga Vote Thadabiyo Laibag Sembada Saruk Yaminasi Break ki matungda makata pa pau pizari Tarataret suba Lok Sabha Mikhalgi ahanba tangkaki oina hayeng pangthokadoriba Outer Manipur Parliamentary Constituency gi Mikhalga mari leinana pamdaba thodosing thoktanana ba haiduna Executive Magistrate na Thokpa order gi matung ina More Police ki Maikai degi Indo-Myanmar border ngasi amadi hayeng phawba border asida sathok sasan tawbada athingba thamle haina ngasi ayuk More town gi akoibada miyam da publicity satuna khangan khre amadi athingba asibu miyam na ngakna chatpina ba haiduna khangan khi amadi More gate number 2 Indo-Myanmar friendship gate su election ga mari leinana thingzin khre amaromda chatliba tha asigi tarani thoida border asi nomakhak Hanglaga Myanmar gi achoba kumai ama oiriba water festival asiga mari leinana tang tara humdoi dagi tang tara tret phawba nimit mangani chupna namphalong kaithel thong lon gadauri amadi ngarang Chandel district headquarter dagi mage polling mafam singda Tharakhibar polling officer sing Tengnokpal district ki oina tongan ba mafam singi polling mafam singda thungnakre
Nipuga nithoi Tengnopal constituency More block ki manung chana lairiba arapa yauna tongan ba polling station puna kunithoi da mathau tawgadoriba polling personnel sing magi station sing da thungba haure More block ta puna voter listing tara mari ka chanipan nifumari vote thadagadori masigi manung da nupa voter listing taret ka chahum tara nipan amadi nupi voter Lising taret ka chamga kuntaruk oiri tongan ba polling station singi akoi bada Central Paramilitary Force amadi State Force na pamdaba thodo sing thok tanana ba amadi mikhalda akai ba pirak tanaba gi damak ngak sen bagi thabak kan khatkhre amadi more ge akoi bada security force sing na khongna patrolling toina chatuna akan ba section thorang lakhatli hayengi mikhal asida Tengnopal district asigi akoi bada lairiba polling mafam humdra rom asida voter masing nupa nupi chaurakna lising ni phumanga gi mathakta vote thadagadori Akan ba section thorong lakhatuna hayeng pangthokadori ba ahan ba tangkaki outer parliamentary mikhal gi nifu jiribam assembly constituency gi oina pachauda leiba DC office tagi election asigi mathau tawgadaba polling official sing ase ayuktagi election asida sizinnagadaba EVM amadi mathau taba material sing check tawraba matungda magi polling station sing da khongsan ba hauna khre hayeng pangthokadori ba election asigi damak jiribam AC asigi oina nupi polling official chara yauna puna personnel chani rom na mathau tauri 40 jiribam constituency gi oina puna voter masing lising kuntaret ka chahum humdra ga mapan na vote thada nagadori ba achida nupi voter masing na lising tara humde ka chani kunthra ni aduga nupa voter masing na lising tara mari ka chama ni phuma pan na vote thada gadori puna polling station ni phugi manung da polling station ani amadi nupi gi polling station oiri masida vulnerable oiba polling station ani critical oiba polling station ama yauri ngasi satkhiba polling official sing asigi manung da polling station 40/16 Borai Khal amadi 40/17 Babukhal asidi hida tonglaga chatpa mafam sing su yauri hauzik ngahaki mamang da polling station sing da polling personnel sing su thungnaba yauna khre pangthokadori bi election asida soingam thoktanaba Manipur State Forces amadi Central Forcing Seasonary Hayeng pangthokadori ba ahan ba tangkaki outer Manipur parliamentary constituency mikhalgi hayeng ayuki pung 8 tagi hauduna numidang wairam pung 3 phawba vote thada nagadori ba asida Tampaki district ahum Thaubal Kakching amadi Jiribam yauna Chingi district Taruk Chandel Ukhrul Kangpokpi Senapati Tamenglong amadi Churachandpur gi apunba voter lakh tara lising kuni thoi supna marfudara mapan leibagi manungda nupa voter lakh mari lising Marfudara mangaga chamanga marfu humdoi amadi nupi voter lakh manga lising tara mangaga supna kunithoi ni third gender tara mathoi ga loinana service voter dana nupa lising tara mathoi ga chama humphuni pan amadi nupi chahum ga tara humdoi na vote thada nagadori mikhala sida mathau tawgadaba polling personnel sing amadi security personnel sing asidagi masa gi polling station sing da chatna khre Thaubal amadi Kasing district ki oina sunga se yuk pung nipan dagi hauduna polling personnel sing amadi security personnel sing masa gi polling Station sing da DC office Thaubal gi complex tagi chatna khre mikhal asida Thaubal amadi Kasing district ki oina apunba voter lakh ani ga lising taraga chachet nipuga nipan leibagi manung da nupa voter lakh amaga lising amaga chatruk humdra ka taruk nupi voter lakh ama lising mapan supna humpuni toy amadi service voter nupa nupi punna lising ani ga satruk yang khaima pan na vote thada nagadori mikhala sida polling station amada civil personnel manga amasung security personnel manga mathau tawgadori assembly constituency amamamda nupi sing khaktegi oiba polling station ani amade model polling station amamam su thamgadori hairi Citizenship Amendment Bill CB chatnaba yaroi haiduna North East lairiba miyamna shokpa siba yauna khongjang kaya ama sangsindu na leiringai chairakta National Political Party amasu oiriba BJP na makhoi gi manifesto the CB gi warol yaurakpa asi yaba ngamloi haina Ningol Club hairokna phongdorakli ngasi hairokta laiba Ningol Club ki office ta pangthokhiba pawgi mifam amada club asigi publicity secretary Ningthaujam Shana thoina makha taraduna BJP na amukhana sarkar pairak labade CB chana hangani haibasi praja miyang yamna laibak thibani hairaduna matam chuppada CB gi mayokta leigani asigi matang da CSO sing amadi mahiroi lup sing na sangsilakba khongjang khuding makta Ningol Club hairok na su mapung phana sagat kani haiki
ꯐꯦꯁꯇꯤꯚꯦꯜꯗ ꯌꯥꯎꯔꯤꯕ ꯀꯦꯞ ꯆꯠꯅꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯀ꯭ꯂꯕꯅ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯈꯥ ꯇꯥꯅ ꯃꯁꯤ ꯈꯣꯡꯖꯪꯗ ꯅꯤꯉꯣꯜ ꯀ꯭ꯂꯕꯅ ꯑꯆꯧꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗꯤ ꯑꯄꯤꯛꯄ ꯐꯨꯔꯨꯞꯅꯤ ꯃꯤꯁꯤꯡ ꯌꯥꯝꯕ ꯐꯨꯔꯨꯞꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯈꯤꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤ ꯄꯥꯏꯔꯤꯕ ꯑꯁꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯂꯩꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ आइडेंटिटी ꯉꯥꯛꯇꯨꯅ ꯊꯝꯒꯅꯤ ꯑꯃꯗꯤ ꯊꯝꯅꯅꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ एन ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ LGP ꯑꯃꯗꯤ BJP 32 ꯋꯥꯡꯈꯦꯝ SCꯒꯤ इलेक्शन मैनेजमेंट कमिटीना सिंदुना इनर मणिपुर पार्लियामेंट्री कंस्टिट्यूएंसी मिखलदा BJP की मिरम ओइगदोरिबा RK रंजन की मिखलगा मरी लेनना चारांगपाट हाई स्कूल ग्राउंड पांगथोखिबा नोमेगी ओइबा पॉलिटिकल कॉन्फ्रेंस दा फोंगदोखिबनी महूद फॉरेस्ट एंड एनवायरनमेंट श्याम कुमार मिनिस्टर कराम श्याम शिवसेना मणिपुर प्रदेश के प्रेसिडेंट तोम्बिकांता इनर मणिपुर पार्लियामेंट मिखलदा मिरप ओइगदोरिबा RK रंजन अमदी अतै सकनाइरबा मियोय कियाना सरुक याखिबा कॉन्फ्रेंस अदुदा चीफ मिनिस्टर न मखा तारादुना प्राइम मिनिस्टर नरेंद्र मोदी अमदी अमित शाह अनिना लुचिंगबा BJP लेंगाक असिना अवांग नोंपोक भारत लैरिबा मसिंग यामजदबा mainland इंडिया के सकचू मानदबा लोन लाइनिंग अमदी फिजेट सक्सा मानदबा मियामगी दमक अखन्नबा केयर लौबा अमदी मियामगी दमक कानबा लैंगाकनी मरम अदुना अखोइबु अचौबा फुरुपसिंगना योसिनखिगदरा हाइबगी किनिंगाई ओइदे हाइना महाकना मखाताना हाइखि फम मानदबा कांग्रुप अखोइगिदमक्ता अखन्नना केयर तोबा अखन्नना अखोइगिदमक्ता नाक थोकननबा अखोइबु कंजननबा अखोइसि प्रोटेक्ट तोबा अखोइसि प्रिजर्व तोरगा मांगहनदना थमननबगी अदुम वाखलोन चेनबा एनडीए सरकारनी अदुना मतम पुनमक्ता अखोइ अपिक जातिनी अखोइसे मुदखरगद्रा मसिंग यामबसिंगना चासनग्रगद्रा मसिंग यामबसिंगना अखोइबु लोइसनग्रगद्रा ने कीरिबो वाखलोन अदो I can assure until and unless sugumba BJP led government sina center the leading gai Manipur the leading gai madugi akhoi identity do matam punamakta nga aga thamgani thamanba ngamgani haibisi mudai mayam da assurance speech हयेंग पांगथोकदोरिबा आउटर गे लोक सभा मिखल गी ngak सेनबगिदमक चांदेल डिस्ट्रिक्ट ngak सेनबगिदमक थाजिनखिबा मणिपुर पुलिस कमांडो सिंह खुदक्तगी लौथोकननबा तोंगान तोंगानबा नागा CSO अमदी महिरोइ लुपसिंगना दाबी तौख्रे चांदेल नागा पीपल्स ऑर्गेनाइजेशन नागा वुमेन्स यूनियन चांदेल अमदी नागा स्टूडेंट्स यूनियन ना अथुबा मतमदा पुलिस कमांडो सिंह लौथोकखिनबसु मरी लेनबसिंगदा तक्सिनख्रे हाइरी ngase ayuk pung anirom taba matamda masak khangdaba khutlai paibasingna khetri bengun awang laikai de leba MD Milan Khan sahi kuntraga taret apokpa laikhidraba MD Kamarodin gi mayumda nongmai round kaya kapsin lamle hairi thaudok aduda mioi amata asok apan yaukhiba laite adumoinamak imungda thamba potchai kayada nongmai maruna panduna amang ata thoki thaudok aduda laikai miyamna akan mamongda yaningdaba phongdokre ngasi ayuk pung taret lom taba matamda Tamenglong Bazar gi TBC traffic junction da passenger puba bus ama brake fail oidona accident thokpagi thaudokta gari aduda tongduna lakpa mioi ani soktuna Tamenglong district hospital da laikan nakre thaudok aduda san ama sibaga loinana traffic island gi saruk yauna anakpada leiba dukan khara akai atoi thokre hairi Yumnam Huidrom de Lariba Maya Lambi College Asigi Principal in Charge Oriba Dr. Y Biharina Towning Bata Towduna Laire College Asiga Swimming Pool da nga Thadaduna nga Yoksinle Girls Hostel da nganu yan loisin bata natana college ki lampakta matamatam gi mana masing thajinduna mahaki mayum onthok le haina ngasi kese gi mayai loisang da pangthoki ba pawmi singa unaba amada college asigi student union gi general secretary MD Sahit alamna phongdokre mahangna makhatara duna college asi handak ta lenga na losin khibada gi mahairoi singna aphaba college ama oirak lagani haina asa sauna tawringai cherakta college function sing mahairoi sing saruk ya 100 college ki foundation de fawba mahiroi sing khanghandana lona pangthokre student union mathau tawhandre maram aduna mari lainaba singna athuba matamda mityeng sangbi bagaloina matik saba principal ama happy haiki principal asi in charge korega leibunina toning bata tawraga leire maram aduna college
asi hojiki government mamang chahidagi oikrabani maram aduna leingakna atuba matamda college asigi regular principal habiratuna college asida college asigi khanbiba oja college asida gi welfare da madik chana tambudaba abafata pungam khangba michang mikhai naidaba regular principal ama pami haina student ni mekai ndegi PSK thongda haijari Nongma panba sajibu sairau bagi nonganba numita yelhongaidagi pangthoktuna laklaba silhenba thauram karino haiba ngasigi mirolna khanglaktabadagi thauram asi khangjil haunanaba haiduna pangthokpani haina sana konung royal council gi hanigi maichau purel professor NG kangjia mangangna phongdokre wafam asi haukiba tha asigi tang taret chairau bagi nongalakpa numita international salai punsifam ISP na lamsang Imphal West leiba phurupki salai punsikonda silhenba thauram thaugalda phongdokhibani mahakna makha taraduna chairaugi machal hairiba puya asida layoi khraba ipa ipu singna iduna thambiram laba likhun adudagi lokhat charaga silhenbagi thauram asi pangthokpani hairiba thauram asi mamangai dadi nimit mangani chupna chatharami Sinpham punamakta lairiba miyoi singna isa isagi sinphamda sizinariba khuchu khulaina saibi saitheng laitanaba amadi henna mangol pinanabaga thauram asi mamangaidadi numit mangani chupna irat thaunirami tawbatabu numit mangani chupna pangthokpa ngamnadabana numit ama khaktada oina thauram asi pangthokpani ngasigi thauram asida puthokleba khuchu khulai asi mapung oina layoi khraba ahal singna sizinaramba samu phananaba khutlai lambu kai amadi sawambu laina maithiba piba ngamlaba Huitem yauna langsoi tabu yethang oithang tendong na chingba singna punamaki mahut sinjaraga thauni bani haiba wafam kaya ama phongdorakhi salan tamba thangta tamba huyeng lalon tamba muna tamba kaujong tamba sari sarak tamba sajen tamba chingkherol chongna sanabagi sajen mayamama tamba purmase masigi khuju khulai mahut silaga sidisida leiribasi sa phanaba asida leiriba matai yang wang wa mapuma masinarga thamiba ganosi lambu haiba kai phanaba khulai aduni sina samu phanaba khulai aduni langsoi haiba aduni sisu makok se tekre sang mani amna aina phangma matam makok teme adu huje phaude aina phangma nimitagi lengdana thami sina samu phanaba langsoi haiba khulai aduni adu si ningthaugi Ningthau chatpa matamda masi amanba taagi makhok amakhakne masi paira chalagadi yeknaba jingda lakchaba ngamdaba asangba lambugi manakta thamiba kenosi asina huitem kawe huitem si kwagi makuna su sabi yai singkapki makuna su sabi yai masing yoba pona sabane ana koina sing chanba chaba matamda huitem ji pura chagane ada sing ji lengba ji huitem ji thonglaga sing ji mapulamana mangda mapulamana tungda lumba manhalaga lemaje thamaga lakaneba ada kariguma sawonguma kaiguma nati sada bami hatpangamba moina majinjak woithopangamba achoba kajam simba than lerama kantadi sing ani je thamagi sing thadarani tungi sing thadarani aduga huitem je asina kaije pharambane kai pharonda legre madudi checkup chongbana kai pharamda gi checkup ki marol khole madu chonga kanda magi makhnaw kathor matana makhnaw lengna na bane makhnaw lengba ngamaudragana magi heart sida heart ma pase sina ma chongkhla matam madun thumna lengna ba mayang le yauna ba lengna ba thelo gadam wa gi manung asida ten gi tendong ka si sida nangan da po to ni asida yaw be tenjei me am si landa saluraba lan chapa matam da pururaba tenjei hu tairaba mayana machinda hu tairaba ngatane sindambai ni mayamsi adi lanthang ni asida khamen japana puliba gano sina lanthang ni masi lantare lakchal urba lanthang ni lantare lakchal hoda masigi thang ji paidana chatpa angambado sirakta narakta solakta thawai lanpham tare ta thawai kalakpa lanthang aduni aina khoram jarga alamanjegi khuya khada aina khoram jarga aina nijahubane Taupokpi haipok singda leiba haipok lining thau leimarel gi nongna saba loiraba sanglen ngasi sangaduna miyamda khusinakre thauram aduda haipok lining thau leimarel gi thaugal lup ke secretary ningthemcha ongbe memcha leimana matam kaya gi mamangdagi awaba kaya mayok naduna laklaba
matung ngasi mai pakna imagi khubam asi mapung phana saba ngamba asi miyamgi mateng lagini haiki 하이드나 얌나 와나 강한바 이까이 비룩 품마가드라 라이상주 사바 호로글 로이산바 ngamdaba dagi aso open yaurokpa awaba mayam sida haidana khangakpadagi ngasidi kharasu paktho e mayam tinba ju ngamme nat ki oiba culture gi oiba thangta adagi jagoi isai sugumba isai phu taret pu khalibasina aikhoigi ima leimaren taresi haipok singda leisembi imagi leisirembi imagi turik tu khongdagi puthokhiba dugumba macha singni ngasi ikau khale leimaren phamba langdana ima taresina ngasi harau momon minok tamna kajarakpa aikhoi salai taret ki chakthung phitungdraba sugumba awaba sigadaba nagadaba kayabu ima taret nani yai phathaujan birani haidan harau phawi aduga loina na changlen jima sagat pangamaji ima jigi masak takpane malemda masak khangba oirasanu haiduna laiba mapok taret ki mamang da kaina khraba dugumba thawai yabi singna halaktana pokpa icha nupa sing imom sing asigumba sing sina harau mayam thawang biraktana ngasi pangiba thauji aduki matik ima harau je sirabasu pele haiduna ai khanjei aduga loina na mafam asida huntokpa yadraba asugumba yek salaigi tangna phangaba mani dagi su hena mamani yamaba palem panthaugi saktam ipanat ipuna ki nungsiraba asugumba saktam se malem da masak takpa oirasi haiduna harau buga loinana lakpiriba akhoi office ki amadi isa sing yek salagi punamapu aina harau taramna okseri loinana nakhoi busu aina thagatle amuka hana break amatanga lawzari Masi thaudang yabagi khudamni masigi damak chawthokjai adom su vote thadabiyu thaudang yaba leiba macha ama oibiyu nupa khaktabu sagai lepkani haiduna chakthukjani hinglibasingse mama amana bokpani mama do nupi ni habase karmal nipa poksunati ipa numanga tawdana ari amada senting na bathabak aibu nangi angang lawnaba thamba miro senaba ngamdragana nupi ni kaidodoino khongbandra kaino hundokchu kaino piba amadi poktaba yadarani taunariba mayam chi khangedana nasigi government sidi afaba mibu oirdi sel kaisu tingdrasu yare sel piba lawbagi hainabido loi muthakre macha masugi ningba thungal loidoi oiradi kaido pokpiramino hatok lema yadro nang tamo khaktani nusidiye phai nang ngasidigi ai amon uni di khallu kadai chatoiba Pakistan chalaga sosai bomber oiga sirage kaino aidi nang pelo dida nang honarida hanba leitana dum honagadabani kidoroge nangi husiki wahaido karino khangdana thamoida pale lamjingba nidhi limited ki members singda akaknaba matam khara khakki oina khudongchaba sing pizari khudongchaba sing adudi saving account hangbada chada lupa taruki interest pizagani fixed deposit amadi recurring deposit ki oina chada lupa taragani thoi makhai interest pizagani daily deposit ki oina su chada lupa taragani thoi makhai interest pizagani karigumba members singna business loan personal loan natraga mortgage loan lawbiragadi sada lupa taragani pandagi lupa kungi apik pasendoi haibadi
reducing rate ta loan lobiba yagani akaknaba matam khara khaki oiba khudongchaba sing asi lobiranaba member singda ningsingjari masiga loina na kanagumba member oidriba singna member oibinaba ekhoigi office ta lengsin birau amadi akupa marol sing tanabiu ekhoigi address lamjing banidi limited near Nityananda Mandir Nagamapal Rims Road Imphal West mobile 9366857001 email lamjingbanidi@gmail.com website www.lamjingbanidilimited.com Break ke matungda taram nokchere amadi makha taba pausingda tha asigi taramathoi amadi taranipanda tangkak ani thokna pangthokadoriba tarataret suba lok sabha mikhal gi mangoinana Manipur police na lakhalakpa section thorang saruk ama oina mayai kaba nisagi potlam sing phagat paleptri ngasisu porompat ki SDPO Sankarjit ki mityang makhada haingang police na koirengai bazar da frisking amasung checking tawbada number thadaba Chevrolet car amada purakpa yungau liter samaga kun phagat khre yamluba yungau ga konana pharaba mioi adugi mamingna ten subam tolen singha chahi niphu mathoi apokpa laikhidraba mangi singha kawi lamsang bazar dagini yamluba yungau sing adu koirengai da laiba excise da sinaraba matungda fine oina lupali sing ani thihan khre hairi Sahi khudingi pangthokba sumang lilagi numit chatliba sahi asigi oinasu tha asigi tarani thoida pangthokpa ga loinana iboyaima award director AK Bengal da khusin neragani haina Manipur State Sumang Lila Council ki maikai digi phongdorakli loinana hawkhiba chahi lisingani tarani panda laukthokiba paumi sing da piba iboyaima Sumang Lila Fellowship Lamjingba Times ki paumi sinam piki da piragani haina Saugrakpam Hemantana phongdokre ngasi Palace Compound laiba Manipur State Sumang Lila Council asigi office ta pangthokhiba paugi mifam amada council asigi lifetime secretaries Saugrakpam Hemantana makataraduna Sumang Lila bu hena chakot hananaba amadi Lilaroi singbu pukning thawgat nabagi wakhalonda Sumang Lila ge numit palan thoram asi pangthokpani tha asigi tarani thoida pangthokadoriba Sumang Lila ge numit asi mafam ahumda pangthokani mapungoiba thoramna iboyaima Sumang Lila Sanglenda Saknairaba theater director Dr. Ratan Thiamna athoiba mithunglan oina saruk yagani loinana sahi asigi oina best production gi tarakhraba Sanalaibak Nachom Artist Association gi kangbuna sanaba ahingda numit haina mingthonba Sumang Lila miyam da khudol tamgani haiki Kagona Sinduna Tha Taruk Chupna Chathagadaba Football Training Camp Ngasidagi Imphal West Khongman Zone 4 Atom Leirakta Leba SWC Ground da Hawdokre Thauramadu Saruk Yakhiba Kago gi founder Gauramangina Imphal West Sangangai da Leba Kago gi artificial tap asing asidi miyam amadi imung manungi ahan singna nungsi bibadagi mai pakle haiba yare Tawbadabu Indian I League ki oinadi lamdam asigi oine chahi tara maridagi na tara nipal phawbagi manungda lairiba sanaroi puthoknabagi pandamda football camp asi pangthokpani haiba wafam kaya amasu phongdokhi beginner mak habidi yara roi ngasai under 13 under 15 chai trahom da shuramnina beginner gi oinadi ngasai khogi already existing training center gari da leiba khogi under 8 under 10 under 12 last cha ahum mari dagi khoi already dum chathari adu training se adu program ma tongana separately lei adu gi makha tarak poina ngasai gi ada yawba phangdaba haji kaino sei train thoi pau da khoina focus tobunina adu khoi da inquiry ma'am lakpa office ta ngasai gi sei trahom do gi sei tra mangai tra truk angang sing sananing budi yaw chaunin di sananing ba adu kada da chatni khangdaba gi adu da khoina operation na adu di phare na khoina ngasai gi haje ki ba khoi SWC ground gi sida khoina haje rubu da mon harau ya birak badagi sigi sta khoina haunaba gi smaina plan se semlakhibani aduna dagi training si horani akhoi angang sing gi se hapta am da mari tawguni tham da session tra tru aduna si gi se akhoi na dum makha hadi throughout the season throughout the year chathana bagi plan ane adumaina team Nakal amaromda football camp asigi coach Kiran Huidrom na hai sanaroi kuntra rom na saruk yariba camp asigda sungsoi soi na Indian I League te saruk yaduna Manipuri oina mingsat purakpa ngamba sanaroi yaurakani haibagi achet pathazaba thamli haiki
लाकदोरिबा लोक सभा मिखंदा मिरेप ओइनाबगिदमक कांग्रेस प्रेसिडेंट राहुल गांधी मांगजौनना केरला के YNSC दा पार्टी असगी मिरेप ओइनाबा नॉमिनेशन फाइल तौख्रबा मतुंग उत्तर प्रदेश के अमेठी कंस्टिट्युएंसी दा सु मिरेप ओइनाबगिदमक नॉमिनेशन फाइल तौख्रे महाकी अपोकपी मामा सोनिया गांधी मचे प्रियंका गांधी भद्रा अमदी मनाउनुपा रॉबर्ट भद्रा नॉमिनेशन फाइल तौबा अदुदा सरुक याखी राहुल गांधी नॉमिनेशन फाइल तौखिबगा लोइनना महाकपु सौगतपा अमसुंग कांग्रेस के थौमी कियाना अमेठी कंस्टिट्युएंसी के तोंगान तोंगान मफमसिंगदा रोड शो पांगथोखी मदुदा राहुल गांधी अमदी महाकी इमुंग मनुंगी मियोइसिंग लोइनखी अदोमोइनमक UPA की चेयरपर्सन ओइरिबी सोनिया गांधी दी रोड शो अदुदा सरुक याखिदे हौजिक अमुक सानबगी पाउ फंबिगनी All Manipur Football Association Sinduna Pangthokpa Humpumathoi Suba Sisimit ki Mapu Neroka FC na oikre ngasi Kuman Lampak Main Stadium da Sanekiba final match da Neroka FC na Sagolban United pu Panjal Taret Soino da Lakchana Maithiba Pikre Ahanba hapta Neroka FC na Panjal Manga Soino da Mangzil Thaduna Chatki ani suba hapta Sagolban United ki Maikai da ki Panjal Handokna ba hotnaki Adumakpo Panjal amata handokpa ngamdringai Panjal ani amuk sansinduna loisinki Thauram aduda maru eba mitunglen oikiba singna makok mathang takraba singda mana mathum sing yenthokhi masida sunatana Football of the Year man Neroka FC gi captain Singam Subhasta Sineki loina Football of the Year women na Manipur Police Sporting Club ki NZ Balada Khushin nakhi loina na atai award kaya su yenthokhi mai paklaba team Neroka FC gi assistant coach W Samjai amade captain Subhasna wafam kaya amasu phongdokhi Sisi mitsi koi gi I League lor matung da nau na sign da course na koi anova tactical anova hapaga gi ngasi gi match mamang da koi match da koi moina ka gi baneba 2-1 da ado koi amona lagtar ga koi kana sana jena koi ka dia dia ha gi program na koi tactical gi phajaba koi gi setu torga sana bane ado yam phajaba players na koi na p 100% pira kana na khan mo 100% pira yam ngai ka base yam harawa खोगी लैजबा खोई इसा याउन स्किल अमदी खोगी कोर्सना ट्रेनिंग दा ताक पकोट पकोई फॉलोइंग तौजगने अदुगा खोगी लैजब पुनम 100% पीगने अदुगा अदुम लाकपा फ्यूचर दसो अदुम खोगी माइ पाक मंगमनबा अदुम होनगनी हौरबा सगोलबन यूनाइटेड की कैप्टन के फाल्गुनी न सानरोय सिंगदा अशोक अपन याउखिबना चप मानबा मतिंग थोकपा ngamkhide haina haiki फाइनल चंगबदि याम नुंगाय दुगा अखोगी मी जे खतंग इंजुरी गुंबा अदरगी से मपान चखिबा जु मयाम यावे दुना खतंग दि अखोगी नुंगाय तोम दि पोय All Moirang Football Association Amofana Leptana Pangthoktuna Lakpa Loktak Trophy ki Taramathu Suba edition ngasidagi hawkre Moirang Multipurpose Higher Secondary Ground da Pangthokhiba hawdokpagi thoramda Loktak Power Station Manipur ki General Manager Dr. LP Singha Amofa ke President P Sarachandra amadi Loktak Power Station ke Senior Manager Rajesh Kumar na maru eba mithunglan sing oiki trophy asida tongan tongan ba football team kayana saruk yakhi Sahi asigi oina esagi laibak nipan gi manungda laiba tongan ba lam kaya da thoidok hendok laba mioi lising ahum gi manungda khwaidagi faba mioi chama khangatuna fangba Indian Book of Record 2019 edition da maming yaurakraba Thaubal wang mataba mathak laikai dagi mainam gitpu ngarang Thaubal gi miyamna harau tayamna okre hawkhiba chahi lising ani ga taranipan gi 1st June da mainam gitna ahan bada minute amada 52 step push up ani subada minute amada 19 muscle push up ahum subada meter Nepal wangba thauri ani da subna gi second taret ka manga da khutna kaba ngamduna Indian Book of Record chanba ngamkhibani record sing asigi manungda 52 step push up in 1 minute asibu singthare haina sakhang biduna chahi asigi March 15 da Bhopal gi Sant Hilraman Medical College da Pangthokhiba award holders ki night program amada phongkhiba chahi asigi edition da git ki ming yaurakhibani git Hauzik North Tripura ge Panisagar da laiba Regional College of Physical Education da Bachelor of
Physical Education 4th Semester Tamli Mahak Mainam Ingocha Amadi Chauba Debigi Machanupani Gitna State Level da Table Tennis Wusu Amadi Wrestling Masana Singda Medal Kaya Panglakraba Sanaroi Amasuni Wang Mataba Youth Club Amadi Maira Paibine Sinduna Taubal Wang Mataba Debi Mandap the Pangtoki Bagit Pu Okpagi Torum Aduda Gitna Pongdorak Badap Mahak Makata na Guinness World Record Chananaba Hotnabagi Pandam Tamli Miyamna Tauna Pibi Haina Fongdoraki Ngasinung Tilpongi ba pause singi maroy ba pausing amuktang pun nakangminasi Kanglaipak ki Mayra hayeng outer ki kendra kunipan gi apunba voter laktara lising tara tret ka chahum tara mathoina vote thadana gadawri awang nongpok bharat ki miyam gi apamba center na munna khangi biren CA bill gi mayokta ningol club na lepkani fongdokre paukzel outer manipur lok sabha gi mikhal hayeng pangthok lagani polling personnel sing khongsan ba hongnakre jiriwam gi di hi da su chatnari regional party asi bharat thugaina ba tholakhiba party natte jugindro Congress ki inner mirep o nabakishor ki firal chingkhat khre sakang daba singna yum amada nongmai kapsil lamle kangla paw CAB na Northeast ta sokhan ba yaroi laukhiba sing central government na tabire masimak miyam da credit piningi en biren BJP na laingak pada prime minister mangarak lakhrabasu manipuri kari kanaba laukthokpa laikhrabage gai khangam hayeng pangthok kadaba lok sabha mikhal gi official sing khongsan khre pandam Lengak asina lamdam sigi gelhomi sing ngakna bagi damak angamba thakta honagani Chief Minister CPI Manipur State Council gi manifesto phongkre BJP lengakna tawning bata tawduna lagli CPI Congress ki mirep nabakishor gi firal chingkhat khre BJP gi lengak asidi oza handcuff chanbani Congress Aroi bada maroi ba paw amukhana pizari Manipur miyam ki apamba aning bagi mayokta BJP Manipur Pradesh na kaidong nungda leiroi haina Chief Minister N Biren hai kre NSN IM ki cadre singna phone no nongmai parga NPF ki merapta vote pigada bani haina miyam da ki han bagi thabak chathare haina BJP Manipur Pradesh ki President Bhavananda na phone dokre Chief Minister Amana ngangba wasi lengak amagi wani haibasi kauba male haina veteran politician o joinal karem nakre Thasigi tarama thoida pangthokadoriba Lok Sabha gi ahanba tangka kidamak polling personnel singna mage mathau tawgadaba mafam singda thungnakre Amadi Sagolban United pu Panjal Taret Soinoda Maithiba Piduna Neroka FC na Humpumathoi Suba Sisimit ki mapu oikre Ngasigidi Times of Manipur na pizaba nubidangi pang matang sa loisanjare mityang tabiri ba punamapo amuka hana khurumjari